ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯅ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯄꯨꯖꯔꯛꯂꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯁꯣꯅꯤꯌꯥ꯫ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯄꯤ ꯉꯥꯛꯇ 4ꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯏꯆꯤꯜ ꯏꯅꯥꯎ 4ꯗꯨꯒꯤ ꯃꯔꯛꯇ 3 ꯁꯨꯕꯤꯅꯤ꯫ ꯑꯁꯨꯝꯅ ꯑꯩ ꯀ꯭ꯂꯥꯁ 10 ꯐꯥꯎꯗꯤ ꯑꯩꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯍꯥꯏꯕꯗꯤ ꯑꯩꯅ ꯂꯩꯔꯤꯕ ꯂꯝ ꯑꯗꯨꯗ ꯁ꯭ꯀꯨꯜ ꯑꯃ ꯂꯩꯖꯩ꯫ ꯃꯗꯨꯗ ꯑꯩ ꯀ꯭ꯂꯥꯁ 10 ꯐꯥꯎꯗꯤ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯤ 11, 12 ꯏꯝꯐꯥꯜꯗ ꯇꯝꯃꯨꯔꯅꯤ꯫ ꯑꯩꯁꯨ ꯃꯈꯣꯏꯒ ꯏꯝꯐꯥꯜꯗ ꯇꯝꯃꯨꯔꯁꯤ ꯏꯝꯐꯥꯜꯗꯗꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯑꯔꯤꯡ ꯑꯔꯤꯡꯕ ꯑꯐꯕ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯤꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯏꯃꯥ ꯕꯕꯥꯗ ꯏꯝꯐꯥꯜꯗ ꯆꯠꯇꯨꯅ 11, 12 ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅꯗꯤ ꯑꯩꯅ ꯍꯥꯏꯕꯗꯨ ꯀꯌꯥ ꯌꯥꯅꯤꯡꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯕꯕꯥꯅꯗꯤ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯆꯥꯅꯨꯄꯤ 4ꯁꯤꯒꯤ ꯃꯔꯛꯇ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁꯣꯅꯤꯌꯥꯗꯤ ꯂꯥꯏꯔꯤꯛꯁꯨ ꯐꯩ, ꯍꯣꯠꯅꯕꯁꯨ ꯀꯜꯂꯤ꯫ ꯑꯩꯈꯣꯏꯗꯤ ꯏꯆꯥꯅꯨꯄꯥꯁꯨ ꯌꯥꯎꯖꯗꯦ꯫ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯆꯔꯕꯁꯨ ꯏꯆꯥꯁꯤꯡ ꯁꯦꯝꯕ ꯂꯦꯞꯄ ꯌꯥꯗꯦ꯫ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯄꯥ ꯑꯩꯗꯤ ꯌꯥꯅꯤꯡꯏ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯃꯆꯥꯁꯤꯡꯕꯨ ꯃꯄꯥꯟ ꯂꯝꯗ ꯊꯥꯕ ꯐꯥꯎ ꯌꯥꯎꯅꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯗꯤ ꯑꯗꯨꯃꯛ ꯍꯥꯏꯖꯕꯁꯨ ꯅꯠꯇꯦ꯫ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯈꯔ ꯐꯒꯗꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯑꯃꯗ ꯇꯝꯖꯒꯦ ꯍꯥꯏꯖꯕꯅꯤ꯫ ꯌꯥꯏ, ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯃꯄꯥ ꯑꯩꯅ ꯏꯆꯥꯅꯨꯄꯤꯕꯨ ꯏꯝꯐꯥꯜꯗ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯍꯟꯒꯅꯤ, ꯃꯃꯤꯠ ꯃꯃꯥꯏꯁꯨ ꯈꯔ ꯁꯤꯡꯖꯅꯕ꯫ ꯑꯁꯨꯝꯅ ꯕꯕꯥꯅ ꯏꯃꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ, ꯅꯄꯥ ꯅꯆꯥ ꯇꯥꯟꯅꯔꯒ ꯐꯒꯗꯕ ꯌꯦꯡꯉꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯏꯃꯥꯒ ꯕꯕꯥꯒꯅ ꯑꯌꯥꯕ ꯄꯤꯕꯤꯔꯛꯄꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯇꯥꯟꯅꯗꯨꯅ ꯏꯝꯐꯥꯜꯗ ꯕꯕꯥꯒ ꯑꯩꯒ ꯆꯠꯇꯨꯅ ꯑꯦꯗꯃꯤꯁꯟ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯍꯣꯁꯇꯦꯜꯗ ꯂꯩꯔꯣꯏ꯫ ꯃꯈꯣꯏꯗꯤ ꯏꯝꯐꯥꯜꯗ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯒꯤ ꯌꯨꯝꯗ ꯂꯩꯔꯒ ꯇꯝꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯇꯣꯝꯗ ꯍꯣꯁꯇꯦꯜꯗ ꯂꯩꯕꯗꯣ ꯌꯥꯝꯅ ꯇꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯕꯕꯥꯅ ꯑꯩꯕꯨ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯃꯤꯑꯣꯏ 10ꯃꯨꯛꯇꯪ ꯂꯩꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯇꯝꯕ ꯁꯥꯇ꯭ꯔꯁꯤꯡ꯫ ꯕꯕꯥꯅ ꯍꯣꯁꯇꯦꯜꯒꯤ ꯋꯥꯔꯗꯦꯟ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ, "ꯏꯕꯦꯝꯃ, ꯑꯇꯩꯗꯤ ꯂꯥꯛꯀꯗꯕ ꯂꯩꯔꯤꯕ꯭ꯔꯥ? ꯃꯈꯣꯏ 10ꯃꯨꯛꯁꯤꯇꯔꯥ ꯃꯐꯝꯁꯤꯗ ꯂꯩꯗꯨꯔꯤꯁꯤ?" ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯍꯣꯁꯇꯦꯜ ꯑꯗꯨꯒꯤ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯈꯪꯗꯦ ꯄꯥꯕꯨꯡ, ꯑꯩꯁꯨ ꯅꯧꯅ ꯍꯣꯁꯇꯦꯜ ꯑꯁꯤꯗ ꯋꯥꯔꯗꯦꯟ ꯑꯣꯏꯅ ꯆꯪꯉꯛꯄꯅꯤ꯫ ꯑꯩ ꯀꯣꯟꯅ ꯃꯈꯣꯏ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯍꯪꯒꯦ, ꯁꯥꯇ꯭ꯔ ꯀꯌꯥ ꯂꯥꯛꯀꯗꯕ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ." ꯑꯁꯨꯝꯅ ꯕꯕꯥꯗ ꯍꯥꯏꯔꯛꯈꯤ꯫ ꯕꯕꯥꯁꯨ ꯑꯩꯕꯨ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯊꯝꯕꯤꯔꯝꯗꯨꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯑꯩꯅ ꯂꯩꯒꯗꯕ ꯀꯥ ꯑꯗꯨꯗ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯟꯅꯕꯤ ꯈꯔ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯂꯩꯒꯗꯕ ꯀꯥ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏ 5 ꯂꯩꯃꯤꯟꯅꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯐꯃꯨꯡꯗ ꯑꯍꯥꯟꯕ ꯅꯨꯃꯤꯠꯀ ꯑꯣꯏꯔꯦ ꯋꯥꯁꯨ ꯀꯌꯥ ꯉꯥꯡꯅꯗꯦ꯫ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 2ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯥꯏꯋꯥꯏꯗ ꯑꯩ ꯃꯤꯀꯞ ꯈꯪꯇꯣꯛ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯟꯗꯒꯤꯁꯨ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯈꯔ ꯁꯤꯠꯆꯜꯂꯛꯈꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯨ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯑꯃꯨꯛ ꯇꯨꯝꯊꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯋꯥꯁꯔꯨꯝꯗ ꯆꯪꯗꯨꯅ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯇꯨꯅ ꯑꯩꯅ ꯂꯩꯔꯤꯕ ꯍꯣꯁꯇꯦꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯅꯝꯕꯅ ꯃꯐꯝ ꯖꯒꯥꯁꯤꯡ ꯑꯗꯨ ꯏꯁꯨꯛ ꯁꯨꯛꯏ꯫ ꯌꯦꯡꯕꯗ ꯏꯁꯥꯗ ꯑꯀꯤꯕ ꯑꯃ ꯄꯣꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯆꯥꯛ ꯆꯥꯅꯕ ꯋꯥꯔꯗꯦꯟꯅ ꯑꯩꯈꯣꯏꯕꯨ ꯀꯧꯕ ꯂꯥꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯇꯣꯛꯇꯨꯅ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯗꯨꯅ ꯍꯣꯁꯇꯦꯜ ꯑꯗꯨꯒꯤ ꯒꯦꯠꯇ ꯕꯦꯜ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯍꯣꯁꯇꯦꯜ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯗꯨ꯫ ꯑꯁꯨꯝꯅ ꯁ꯭ꯀꯨꯜ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯩꯁꯨ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯇꯨꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯕ ꯍꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏꯗꯤ ꯍꯣꯁꯇꯦꯜ ꯑꯁꯤꯗ ꯂꯩꯕꯁꯦ ꯀꯔꯤꯃꯠꯇ ꯇꯧꯗꯕ꯭ꯔꯥ? ꯑꯩꯗꯤ ꯌꯥꯝꯅ ꯀꯤ꯫ ꯍꯣꯁꯇꯦꯜꯅꯦꯅ ꯃꯤꯒ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯏꯁꯨꯛ ꯍꯦꯛ ꯁꯣꯛꯑꯗꯅ
ꯃꯐꯝꯁꯤ ꯌꯥꯝꯅ ꯍꯩꯅꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯇꯨꯅ ꯋꯥꯔꯗꯦꯟꯅ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯇꯥꯛꯄꯤꯔꯝꯗꯨꯅ ꯇꯨꯝꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯩꯁꯨ ꯉꯔꯥꯡꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯇꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯇꯨꯝꯃꯝꯗꯥꯏ ꯑꯁꯤꯗ ꯐꯖꯅ ꯂꯣꯟꯁꯤꯜꯂꯝꯃꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯑꯩ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯃꯗ ꯃꯤꯀꯞ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯏꯁꯥꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯈꯔ ꯑꯃꯨꯛ ꯁꯤꯠꯆꯤꯜꯂꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯀꯔꯥꯏꯗꯒꯤ ꯁꯤꯠꯂꯛꯏꯕ ꯅꯨꯡꯁꯤꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯑꯩꯈꯣꯏ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯏꯁꯥꯗ ꯀꯔꯤꯅꯣ ꯑꯀꯤꯕ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯑꯩꯒ ꯀꯥ ꯑꯃꯗ ꯂꯩꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯈꯣꯏ ꯃꯄꯥꯟ ꯊꯣꯛꯎꯕꯒ ꯌꯥꯎꯕ꯭ꯔꯣ? ꯀꯥꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯇꯣꯛꯑꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ, ꯈꯔ ꯈꯔ ꯂꯣꯟꯁꯤꯜꯂꯝꯃꯣ" ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯃꯈꯣꯏꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯒꯠꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯁꯣꯅꯤꯌꯥ, ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯃꯨꯛ, "ꯑꯩꯈꯣꯏ ꯀꯥꯒꯤ ꯊꯣꯡ ꯑꯁꯤ ꯉꯔꯥꯡꯁꯨ ꯍꯥꯡꯇꯣꯛꯑꯒ ꯂꯩꯔꯝꯃꯤ, ꯉꯁꯤꯗꯤ ꯑꯩꯅ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯑꯒ ꯑꯃꯨꯛ ꯂꯩꯔꯝꯃꯤ, ꯅꯈꯣꯏ ꯃꯄꯥꯟ ꯊꯣꯛꯎꯕꯒ ꯌꯥꯎꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗꯤ ꯃꯄꯥꯟꯗ ꯑꯃꯠꯇ ꯊꯣꯛꯇꯦ, ꯊꯣꯡꯁꯨ ꯍꯥꯡꯇꯣꯛꯄ ꯂꯩꯇꯦ ꯈꯨꯝꯃꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯏꯁꯥꯗ ꯁꯨꯝ ꯀꯤꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯈꯣꯏꯗꯗꯤ ꯑꯩꯒꯤ ꯑꯀꯤꯕꯁꯦ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯎꯠꯂꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗꯦꯟ ꯃꯦꯗꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏꯒꯤ ꯀꯥꯁꯤꯡꯒꯤ ꯊꯣꯡ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯍꯦꯛ ꯍꯥꯡꯇꯣꯛꯑꯝꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯃꯦꯗꯥꯝ, ꯍꯥꯡꯇꯣꯛꯑꯝꯃꯦ, ꯑꯩꯅ ꯑꯩꯈꯣꯏ ꯀꯥꯒꯤ ꯊꯣꯡꯁꯦ ꯑꯗꯨꯝ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯕꯅꯤ, ꯑꯗꯣ ꯍꯦꯛꯇ ꯍꯥꯡꯇꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯗꯥꯝꯒꯤ ꯀꯥꯗꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯔꯤꯁꯨ ꯇꯧꯗꯦꯗ, ꯑꯩꯅ ꯏꯆꯝ ꯆꯝꯅ ꯅꯈꯣꯏꯗ ꯁꯨꯝ ꯍꯪꯕꯅꯤ, ꯅꯈꯣꯏ ꯕ꯭ꯔꯦꯛꯐꯥꯁꯠ ꯂꯣꯏꯔꯒꯗꯤ ꯍꯣꯜꯗ ꯂꯥꯛꯑꯣ, ꯀ꯭ꯂꯥꯁ ꯍꯧꯔꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯀꯤꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯃꯨꯛ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯉꯁꯤꯗꯤ ꯀꯤꯔꯁꯨ ꯀꯤꯅ ꯀꯥ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯀꯅꯥꯅ ꯍꯥꯡꯇꯣꯛꯀꯦ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯏꯁꯥꯗ ꯐꯩꯖꯨꯞ ꯑꯃ ꯁꯨꯞꯆꯟꯗꯨꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩ ꯃꯇꯧ ꯀꯔꯝꯅ ꯇꯨꯝꯊꯈꯤꯕꯅꯣ ꯏꯁꯥꯗ ꯈꯪꯂꯝꯈꯤꯗꯦ꯫ ꯏꯁꯥꯁꯤ ꯇꯨꯝꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 1 ꯇꯥꯔꯛꯄ ꯑꯗꯥꯏꯋꯥꯏꯗ ꯑꯩꯒꯤ ꯀꯥꯗ ꯂꯩꯃꯤꯟꯅꯕꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯌꯥꯝꯅ ꯀꯤꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯏꯃꯥꯟꯅꯕꯤ ꯑꯇꯩꯁꯤꯡꯁꯨ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯏꯃꯥꯟꯅꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡꯂꯣꯝꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯊꯣꯡ ꯑꯁꯤ ꯑꯀꯤꯕ ꯅꯨꯄꯤ ꯑꯃꯅ ꯍꯥꯡꯇꯣꯔꯛꯏ, ꯑꯩ ꯌꯥꯝꯅ ꯀꯤꯌꯦ" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯞꯄꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯊꯪꯅꯕ ꯀꯥꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯆꯪꯉꯛꯈꯤ, ꯋꯥꯔꯗꯦꯟꯁꯨ ꯌꯥꯎꯅ꯫ ꯑꯗꯨꯒ ꯋꯥꯔꯗꯦꯟꯅ ꯀꯩꯗꯧꯅꯔꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ, "ꯈꯪꯗꯦ ꯃꯦꯗꯥꯝ, ꯀꯥ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯡꯇꯣꯔꯛꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯋꯥꯔꯗꯦꯟꯅ ꯏꯃꯥꯟꯅꯕꯤ ꯑꯗꯨꯕꯨ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏꯗ, ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ, ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯁꯤꯗꯤ, ꯀꯔꯤꯃꯠꯇ ꯀꯤꯒꯅꯨ" ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕꯤ ꯑꯗꯨꯗꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯄꯥ ꯃꯃꯥ ꯀꯧꯗꯨꯅ ꯍꯣꯁꯇꯦꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯉꯔꯥꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯑꯩꯈꯣꯏꯁꯨ ꯅꯍꯥꯟꯈꯩꯗꯤ ꯐꯃꯨꯡ ꯑꯃꯗ ꯃꯤ ꯑꯃꯃꯝ ꯇꯨꯝꯃꯝꯕꯗꯨ ꯐꯃꯨꯡ ꯑꯃꯗ ꯑꯩꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 1 ꯍꯦꯛ ꯇꯥꯔꯛꯄꯒ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏ ꯀꯥꯒꯤ ꯊꯣꯡ ꯋꯥꯡꯃꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯃꯔꯨꯡ ꯃꯔꯨꯡ ꯏꯁꯩ ꯁꯛꯄꯒꯤ ꯃꯑꯣꯡꯗ ꯈꯣꯟꯖꯦꯜ ꯑꯃ ꯑꯩꯅ ꯑꯃꯨꯛ ꯇꯥꯔꯛꯈꯤ꯫ ꯑꯩꯁꯨ ꯀꯤꯃꯟꯈꯤꯗꯨꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯗ, "ꯍꯧꯒꯠꯂꯣ, ꯅꯈꯣꯏꯁꯨ ꯃꯈꯣꯜ ꯑꯁꯤ ꯇꯥꯕ꯭ꯔꯣ?" ꯍꯪꯉꯝꯃꯤ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯑꯩꯅ ꯇꯥꯔꯤꯕ ꯑꯗꯨꯒꯨꯝꯅ ꯃꯈꯣꯏꯁꯨ ꯇꯥꯔꯝꯃꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯈꯨꯖꯤꯟꯅ ꯈꯣꯠꯄꯒꯤ ꯃꯑꯣꯡꯗ ꯈꯣꯠꯂꯝꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯣ ꯇꯞꯅ ꯇꯞꯅ ꯄꯤꯛꯊꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯀꯤꯃꯟꯈꯤꯗꯨꯅ ꯀꯅꯥꯃꯠꯇ ꯇꯨꯝꯃꯝꯈꯤꯗꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯉꯔꯥꯡꯒꯤ ꯑꯀꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗꯦꯟꯗ ꯄꯥꯎ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯋꯥꯔꯗꯦꯟꯒꯤ ꯃꯦꯗꯥꯝꯗꯣ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏ ꯍꯣꯁꯇꯦꯜ ꯑꯁꯤꯗ ꯊꯣꯛꯏꯕ ꯅꯈꯣꯏꯅ ꯊꯦꯡꯅꯩ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯑꯣꯏꯅ ꯍꯥꯏꯌꯨ꯫ ꯑꯩ ꯍꯣꯔꯦꯟ
nakhoi school da principal ga unanaba ai haige hairaki asumna akoina school gi hap hek tharakpada hostel da leiba akoi khara principal na magi ka da kokselami aduga akoina nungaitribado karino hayu hairaki akoi su hostel da thengnariba akiba pumba principal sir da pau tamami maduda sir principal na asumna hairaki nakoina yamna kiragana warden sir khara nakoigi hostel adu da tharake chalo chalo karisu tawdabani nakoigi mamangi base satra kaya kaya mafam adu da leirambani makoidi nakoi dawna nongmata complaint lakidi horen dagidi warden sir khara numidang thenga phau nakoi bu sangalage karimata kigano haireki asumna numidang da warden sir khara principal na tharaktuna akoi gi ka singadu thenga phau check tawduna akoi bu sangbirami madudagi akoi su nongma gi kiba khara pharaki asumna matam khara leiraba matung nongma hing nongyay amada amuk toilet room dagi nupi amagi khonjenda thamoi sokna tengthaduna kapaki adubo handakti hostel adu da leiriba mioi pumba loina tanarami madudagi akoi su kiduna akoi masen munna yengna duna leinarami ngehak leiraga akoi gi kada warden madam do sangaki aduga sumna hairaki nakoi karimata kiganu sar hoy toilet room da karino yenguni chatkibani hairaki asumna nonghek nganbaga akoi warden madam na akoi mayambu kama da loina kokselami aduga asumna hairaki nakoi mafam asida leibase khudong chararo matam khara yum da leiraga school loina kanaro nakoi gi parents singsu athubada hapta amagi manungda kauro aduga mafam asi thadoknaba tawro hairaki madudagi akoisu madam gi wafam adu tabada amukka hena kiba horaki aisu bababu lawba lao haiduna kaurami asumna babasu aibu mafam asidagi lawba laki aduga babana hostel warden madam aduda maram hangbada asumna hairaki hai babada akoina leiriba hostel asida warden oja nupi ama school asigi oja amaga yamna nuksinarami hai adubo warden nupi adu oja aduna mirai biramduna nupi atopa ama lauraga leiki hai madudagi warden nupi adu akoina leiriba ka aduda thauri yanduna siki magi thawai ni haiduna babada hairaki hai aduga wari asisu warden madam na akoi gi hostel gi kukta hangbada kuk aduna kanamata haidu unu haina lona tamthorakpani hairam mayam wari simatang asaida loijare wari sibu nungai birabadi channel asibu like subscribe amadi comment tawbiram mathangi wari thagalakpada mayam punna muk thengnaminarasi